Bosem na lauduna pangthokliba Hslc exam ki ngasi thokiba social science subject ki question paper leak oikrai. Exam haugadaba pungkhai ama watlingai da subject asigi question paper sing WhatsApp ta thadorapa thengnarakibani haina desam na phongdorakli. Amaromda thaudo sida chenaba miyoi singi mathakta logi oiba action laukhanaba Bosem ki maikai digi su cyber crime police station da wakatuna thigatpa hokrai. Hiramasiga mari lainana kwa kaithil da leiba desam gi office ta paumi singa unaba mada desam gi secretary general N thoithoibana ngasi pangthokhiba exam asigi question pumnamak inter football geography hairiba WhatsApp group asada ayuk pung 9 kuntra mathoi chatpa matamda mobile number 9863854894 asidagi thagalakhi loinana all is goal haiba WhatsApp asidana pung 9 yankhai mapanda thagalakhi bani hairi Pung mapanda haugadaba exam asi pungkhai ama watlingai matamdagi social media groups singda viral chalakpa asana maram oiraga exam asigi question matau karamna leak oirakibano haibadu Bosem amadi mari leinaba authority na thigatpiyu thaudo asida chenaba miyoi khudingmakki mathakta akanba action loduna mahiroi singbu aranba lambida pusinaba honariba miyoi singbu chap chaba para tambigadabani haina mahiroi lobasigi secretary general asina mari leinaba authority singda taksilakli Exam conduct tawda yauriba school singi OC AOC tongan tongan leriba staff singsina thamoi se kayam sengdrege sengasi thoibu thobusina tai habdar auna masigu mase amona akhoi kunaista tawdra bi dabakta board of secretary education Manipur su asigumlaba senari ba biu singse masi athu matamda thigalakanda masoida phomom thokpa chara chapchana phangan nabagi pandamda honabiu chief secretary ki miyeng makhada akhoi inquiry committee ma sem kan yang serious matter moina masiga hairiba examination da aranba pambai ma tongmu honariba da senari ba miyo singse masi athu matamda inquiry committee ma lo sem kan da thidokpiu Amaromda thaudo asigi matangda Bosem gi controller of examination ayam thoina impact news ka unabada Bosem gi maikai dagi hauji pangthokliba exam asi yamna kanglon chumna pangthokna ba hotna duna lakli adu kanagomba kharana Bosem bu mingchat thialagi haibegi matagum ngasi gi exam haudringai da question sing social media da thadoropa si hakchina lawi loina na thaudo asida hakthengna na chena ba myoi sing adu bu fana ba Bosem gi maikai dagi su cyber crime police station da wakatuna Bahukrai. Police ki maikai digi su athuba matamda chenaba miyoi sing farakani haibagi thajaba lei hairi loinana thaudo si matangda Bosem gi oina su kari khongthang paikhatkani haiba dusu Bosem gi official sing gi oiba athuba mifam ama ngai haki matung da famduna warep logani haina phongdorki